KHUNDAMINNARIBA PHURUPSINGGI MARAKTA SANTI LEIHANBA AMADI WAKHAL TAMINNANABAGI PAMDAMDA Meeyamgi Apunba Meepham Thadou Inpi Manipur Timna Koukhre Meepham aduda Kokomi Amuko Fox Imagi Lupsing Satragi Luchingba Sing Amadi Arambai Tengol Yauna Tampaki Organization Singapuna Community Understanding Program Hariba Banner Asigi Makada Pangtokiba Meephamni Wari Sanaba Amadi Punna Hingminnabagi Wakhalon Galorina Chatakiba Meepham aduda Maru Oina Thadou Tribe Singi Heritage Samadi Culture gi Maramda Nainaki Amasung Thadou Bu Kuki Group ki Manung Chanba Saruk Amani Haina Lana Sandoktuna Saktak Libasi Timna Kanma Moongda Yaning Daba Fongdoki Meepham aduda Thadou Kuki Nate Kuki Haibasi Politicized Tauba Tam Amani Amadi Non-Indigenous Haikibaga Lorina Fizet Amadi Culture da Manakraba Lerambadi Yai Adum Oinamak Mapanthong gi oiba manabasing aduna Thadou amadi kuki anigi identity lana chatkiduna manana loba yaroi kuki haiba nomenclature asi Manipurgi history amadi culture ga mari leinate amasung makhoibu illegal immigrants ni haina chingnariba singi manungta chalhanba yai kuki haibasi ethnic identity nate masidi political ideology haina Timna Makatana Fongduki, Meepham aduna Manipurda KHUNDAMINNARIBA PHURUPSINGGI MARAKTA ACHUMBA APUNBA AMADI SANTI LEINA HINGMINNABA HAIBA WAKHALON ASIDA Mityeng Thamkibaga Loirina SANTI PURAKNABAGI LAMBIDI Identity Mayek Sengna Khangba Loirina Extremism gi Thawong Muthatkadabani Haina Fongdoki Masana matamna do puthok sarani masidi yehomi singna kanam ta kide Aki basu leite, khatna basu leite. So not only to Meitei katang natana, Pangan or any other tribes, kuling magkasu Thadou ga Meitei sorry, si community understanding se darkar le hai ba se koi gi pandamni si yan na ngai ba numit amani